ꯑꯩꯈꯣꯏ ꯑꯩꯅ ꯊꯥꯏꯅ ꯄꯥꯈꯤꯕ ꯂꯥꯏꯔꯤꯛꯅꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯈꯤꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤꯗꯣ ꯃꯃꯤꯡꯗꯤ ꯀꯥꯎꯔꯦ ꯑꯩꯁꯦ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯤꯗ ꯌꯥꯎꯔꯤꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯪꯂꯩꯄꯥꯛꯁꯤꯗ ꯇꯧꯔꯤꯁꯤꯒ ꯌꯥꯝꯅ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯂꯝꯍꯨꯏꯒꯤ ꯀꯣꯂꯨꯞ ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ ꯂꯝꯍꯨꯏꯒꯤ ꯀꯣꯂꯨꯞꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯍꯨꯏ ꯂꯩꯔꯤꯕ ꯀꯣꯂꯨꯞꯁꯤ ꯌꯥꯝꯅ ꯆꯥꯔꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯊꯛꯑꯁꯨ ꯄꯨꯟꯅ ꯊꯛꯃꯤꯟꯅꯕ ꯁꯥꯗꯥꯜꯂꯦ ꯄꯨꯟꯅ ꯁꯥꯗꯥꯜꯂꯒ ꯆꯥꯃꯤꯟꯅꯕ ꯁꯥꯗꯥꯜꯂꯁꯨ ꯄꯨꯟꯅ ꯁꯥꯗꯥꯜꯂꯒ ꯆꯥꯃꯤꯟꯅꯕ ꯗ ꯃꯣꯏꯁꯤ ꯄꯨꯟꯅꯒ ꯁꯥꯗꯥꯜꯂꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯁꯤꯗ ꯃꯔꯛꯇꯨꯗ ꯂꯝꯍꯨꯏ ꯈꯔ ꯂꯝ ꯍꯦꯟꯕ ꯑꯃ ꯌꯥꯎꯏ ꯃꯥꯁꯤꯅ ꯀꯩꯗꯧꯒꯦꯗ ꯇꯨꯔꯦꯟꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯑꯒ ꯌꯦꯟꯒꯤ ꯐꯥꯝ ꯑꯃ ꯂꯩ ꯇꯨꯔꯦꯟꯁꯦ ꯂꯥꯟꯊꯣꯛꯑꯒ ꯌꯦꯟꯒꯤ ꯐꯥꯝ ꯑꯃ ꯂꯩ ꯑꯗꯩꯗꯨꯗ ꯌꯦꯟꯒꯤ ꯐꯥꯝꯁꯤꯗ ꯑꯩ ꯇꯥꯏ ꯑꯩꯈꯣই ꯊꯝꯕꯥꯜꯄꯣꯛꯄꯤꯒꯤ ꯑꯩ ꯇꯥꯏ ꯑꯩꯈꯣꯏ ꯃꯤ ꯌꯥꯝ ꯂꯩꯔꯤ ꯑꯗꯨꯝ ꯌꯥꯅꯤꯡꯉꯥꯏ ꯌꯦꯟꯒꯤ ꯐꯥꯝꯁꯤ ꯌꯦꯟ ꯍꯨꯔꯥꯜꯂꯨꯁꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯂꯝꯍꯨꯏꯁꯤꯅꯀꯣ ꯑꯗ ꯃꯥꯅ ꯌꯦꯟ ꯍꯨꯔꯥꯜꯂꯨꯁꯦ ꯍꯥꯏꯕꯒꯤ ꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯁꯤꯅ ꯀꯧꯈꯠꯂꯦ ꯂꯝꯍꯨꯏꯒꯤ ꯅꯤꯡꯊꯧꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯅꯥꯗꯩꯁꯨ ꯍꯨꯔꯥꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯂꯩꯔꯤꯕ ꯎꯆꯤ ꯑꯃꯇ ꯐꯥꯔꯁꯨ ꯑꯗꯒꯤ ꯎꯆꯦꯛ ꯑꯃꯇ ꯐꯥꯔꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯍꯨꯔꯥꯟꯕꯗꯨ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯕꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯨꯔꯥꯟꯕꯁꯤ ꯇꯣꯛꯈ꯭ꯔꯦ ꯑꯗꯩꯗꯨꯗ ꯃꯈꯥ ꯇꯥꯔꯛꯏꯁꯤꯅ ꯉꯁꯥꯏꯒꯤ ꯂꯝ ꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯂꯝꯍꯨꯏꯁꯤꯅ ꯃꯥꯁꯤ ꯌꯦꯟꯁꯤ ꯇꯨꯃꯤꯟꯅ ꯃꯥꯅ ꯆꯠꯂ ꯍꯨꯔꯥꯜꯂꯨꯔꯦꯕ ꯍꯨꯔꯥꯜꯂꯨꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯄꯨꯔꯥ ꯆꯥꯔꯦ ꯃꯥꯁꯤ ꯃꯌꯥꯝꯅ ꯃꯌꯥꯡ ꯀꯪꯉꯁꯨ ꯃꯥꯅ ꯅꯣꯏꯔꯦ ꯐꯖꯔꯦ ꯃꯇꯨ ꯃꯃꯦꯟꯒꯁꯦ ꯇꯧꯗꯅ ꯑꯗ ꯃꯥꯅ ꯍꯥꯏ ꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯅꯤꯡꯊꯧꯅ ꯍꯥꯏꯔꯒ ꯁꯨꯝ ꯏꯟꯒꯗ꯭ꯔꯥ ꯑꯩ ꯅꯨꯡꯉꯥꯏꯅ ꯍꯨꯔꯥꯜꯂꯒ ꯍꯥꯎꯅ ꯆꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯨꯔꯥꯜꯂ ꯆꯥꯔꯗꯤ ꯀꯩ ꯀꯥꯏ ꯈꯣꯠꯂꯦꯒ ꯍꯥꯏꯕꯁꯤꯗ ꯃꯥꯒꯤ ꯃꯇꯨꯡ ꯈꯔ ꯏꯟꯅꯔꯛꯑꯦꯕꯀꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯍꯨꯏꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯈꯔꯁꯨ ꯌꯥꯎꯔꯦ ꯍꯨꯔꯥꯜꯂ ꯆꯥꯕꯅ ꯐꯩ ꯑꯩꯈꯣꯏꯅ ꯌꯦꯟ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯎꯆꯦꯛ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯅ ꯁꯥꯗꯥꯜꯂꯒ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯨꯔꯥꯜꯂ ꯆꯥꯕꯅ ꯐꯩꯌꯦꯗꯅ ꯃꯌꯥꯝꯁꯦ ꯃꯇꯨꯡ ꯏꯟꯅꯕ ꯈꯔ ꯂꯩꯔꯦ ꯅꯣꯡꯃꯗꯤ ꯃꯥꯅ ꯍꯨꯔꯥꯟꯕꯁꯤꯗ ꯉꯁꯥꯏꯒꯤ ꯌꯦꯟꯒꯤ ꯐꯥꯝꯗꯨꯒꯤ ꯃꯄꯨꯗꯨꯅ ꯂꯥꯡ ꯊꯥꯛꯑꯝꯕꯗꯒꯤ ꯂꯝꯍꯨꯏꯁꯦ ꯃꯃꯩ ꯇꯠꯂꯦꯕ ꯑꯗ ꯃꯌꯥꯝꯁꯤꯅ ꯀꯩꯗꯧꯔꯒꯦꯗ ꯅꯪꯗꯤ ꯅꯃꯩ ꯇꯠꯂꯦ ꯅꯪ ꯍꯨꯔꯥꯜꯂ ꯆꯥꯕꯗꯣ ꯅꯃꯩ ꯇꯠꯂꯦꯅ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯅꯣꯛꯅꯕꯤꯕ ꯍꯧꯔꯦꯕꯀꯣ ꯑꯗꯨꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯂꯝꯍꯨꯏꯁꯦ ꯃꯥꯁꯦ ꯏꯀꯥꯏꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯃꯥꯒꯤ ꯏꯀꯥꯏꯕꯁꯦ ꯐꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯌꯦꯟꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗꯒꯁꯦ ꯂꯪꯈꯠꯇꯅ ꯁꯥꯟꯅꯗꯅ ꯑꯗꯩ ꯌꯥꯝꯅ ꯂꯦꯟꯅꯔꯦꯕꯀꯣ ꯑꯩꯗꯤ ꯑꯍꯥꯎꯕ ꯆꯥꯏ ꯅꯣꯏꯗꯤ ꯎꯆꯤ ꯈꯔ ꯆꯥ ꯎꯆꯦꯛ ꯃꯆꯥ ꯈꯔ ꯆꯥ ꯑꯗꯨꯁꯨ ꯅꯣꯏ ꯌꯦꯟꯅ ꯆꯥꯕꯗꯣ ꯀꯥꯏꯅ ꯃꯥ ꯂꯛꯅꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯒꯤ ꯃꯃꯩ ꯌꯥꯎꯗ꯭ꯔꯤꯁꯦ ꯐꯔꯦ ꯁꯤ ꯀꯩꯅ ꯇꯥꯟꯅꯔꯛꯄꯗ ꯑꯩꯒꯤ ꯃꯃꯩꯁꯦ ꯐꯥꯕ ꯐꯪꯉꯣꯏ ꯈꯣꯠꯂꯣꯏꯅ ꯃꯥꯅ ꯁꯨꯝ ꯂꯛꯅꯕ ꯃꯥꯅ ꯁꯤ ꯃꯃꯩ ꯌꯥꯎꯗꯕꯅꯤꯅ ꯑꯩ ꯌꯥꯡꯉꯦ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯅꯨꯡꯉꯥꯏꯔꯦ ꯈꯣꯠꯂꯦꯅ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯕꯩ ꯋꯥꯔꯤꯁꯦ ꯃꯥꯅ ꯅꯨꯡꯉꯥꯏꯕꯩ ꯋꯥꯔꯤ ꯁꯥꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯤꯕ ꯑꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯆꯔꯥ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯋꯥꯔꯕ ꯂꯝꯍꯨꯏ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯌꯦꯟꯗꯣ ꯈꯔ ꯆꯥꯒꯦ ꯍꯥꯏꯕꯗ ꯃꯥꯅ ꯅꯪꯁꯨ ꯑꯩꯒꯤ ꯌꯦꯟ ꯆꯥꯅꯤꯡꯉꯗꯤ ꯅꯪꯁꯨ ꯅꯃꯩ ꯊꯗꯠꯂꯨ ꯍꯥꯏꯗꯅ ꯁꯣꯝꯗꯗꯤ ꯆꯔꯥ ꯍꯦꯜꯂꯕꯅꯤꯅ ꯆꯥꯅꯤꯡꯉꯕꯅꯤꯅ ꯃꯃꯩꯗꯣ ꯊꯗꯠꯂꯕ ꯃꯃꯩ ꯍꯦꯛ ꯊꯗꯠꯄꯒ ꯃꯥꯅ ꯀꯩ ꯍꯥꯏꯒꯦꯗ ꯅꯪꯁꯨ ꯅꯃꯩ ꯇꯠꯂꯦ ꯑꯩꯁꯨ ꯃꯃꯩ ꯇꯠꯂꯦ ꯑꯗꯨꯅ
ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯃꯥꯟꯅꯔꯒ ꯃꯃꯩ ꯂꯣꯏ ꯊꯥꯗꯠꯁꯤ ꯂꯩꯕ ꯂꯝꯍꯨꯏ ꯃꯌꯥꯝꯁꯦ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯃꯣꯏꯕꯥꯅꯤ ꯃꯥꯅ ꯌꯦꯟ ꯍꯨꯔꯥꯜꯂ ꯄꯣꯔꯛꯑꯒ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯂꯝꯍꯨꯏ ꯃꯌꯥꯝꯁꯦ ꯌꯦꯟꯅꯣ ꯆꯥꯅꯤꯡꯃꯟꯗꯅ ꯃꯃꯩ ꯂꯣꯏ ꯊꯥꯗꯠꯂꯦꯕ ꯑꯗ ꯑꯀꯣꯟꯕꯗ ꯅꯤꯡꯊꯧꯁꯤ ꯈꯛꯇꯪ ꯉꯥꯏꯍꯧꯔꯦ ꯃꯃꯩ ꯇꯠꯇ꯭ꯔꯤꯁꯦ ꯑꯗꯨꯒ ꯅꯤꯡꯊꯧꯗꯨꯁꯨ ꯃꯌꯥꯝꯗꯣ ꯁꯥꯗꯥꯟꯕ ꯀꯥꯎꯈ꯭ꯔꯦ ngасai gi moi sa ta laga usek amadu ju usi imdu ju chamin naramado sadan modo kaugre aduga hurala sabagi loi habit laigre ning thau ju ma mathan da sada laga sabadu di yadabanina ngamdabanina ma ju upai leitana huralaga chaba yen ma su chare ko aduga ma ju nangdu na mai thadalo yen je chaning adi haidana mamai thadal le ko aduna ngасai huran ba huran ba hobu nupa do huran ba hobu nupa duna mana smai hai nang na engona no huran ma thingi do ai bu mamai tatle na lang na gi do ngasi di nang su na mai tatle na ma nu e ko ngасai huran ma duna nu e ado ngасai ning thau duna pau khum pire akhoi huji mamai tatla su ning thau duna pirak pau khum se akhoi hujik mamai tatlasu akhoi gi horka doriba isai sudi mamai loin yawra lakani man hai aduga amaina hai lu sangi ko aina ngasai di lirai wari se kaim nate aina sinau jing lijari se huji leibak sida ka dore hai kan khoi gi hura laga para laga pasa pairaga nuai ai phaba saraga mayam numai ai phaba saraga leiriba mayam se masi miyam na tung inai moigi nungai ai phobado moigi ngahaki car tang mo thoba gari tang mo thobogi nungai ai phobado adugi nungai ai phobado ngatang malhal laga adu malhan baduna mayam ji loina du challe ngasi tawsini ngasi ka dawre lamdam ji da khoi gi isian si jingsi khoi natai sa da bai tare ne natai sa da ba ifom phong na haina rabada se english taro prostitute haro prostitute ai je yam ni ki hangoi na tung ko na tamin na ga lai gadab do directre huji ai je huji gi nupi je direct paisa ga pir ga chatlaba ni na ga ai ma di paisa asuk da chatpani ma di adu chatpani ka hairaba nupi jing ji no oina thekal le huji instagram na ga je moina tawrisi ade facebook da social media da atang ba yu thakba gari atang ma thauba atang yam nuai ba ko moi je life se yam nungai ba yam enjoy tawba koi ba lang ba ko moi amaina akhoi ngausan na su yam nungai khole ka haina utna ba honei ba moi si kai no si moi uli si kai no ma mathanda mang ba magi manung da lai ba dark secret hai tare magi manung da lai ba aron ba awa ba du di moi utte moi no uli se koi ru ba lang ba bar da jagoi saru ba satlu ba gari atang ba tongba phone atangba iphone adu du paiba magi izat mangasu izat haiba leitrasu nat ikai khumnaba leitrasu ikai khumnaba leitrasu moi nungai ri hingi haibado ma ngasai gi masak phajare ai phajarabani yare ai an adom nasapa mayam do mabu magi mi khoma ine mana puthara tariba lukha komdu da adumaina tung da hore ba angang khangja da ba jing chu lukha kom du da jing da ga ne ba ma gi mi ne ba sem hore se aduna ko ai warning to risini noi ama oi gara ka su kai aki hangoina tumin na leibana leibiu natana yamna phungna eta lamchat nai da bagi chana bi je yamna phungkala di adu bera le prostitute ai ba se lam khudin ma ki adum thoba nga tani ko ado prostitute oina lona leibe mo to phongkalaktana adedi icon nama gumna moje masak yam phajaba adegi moje yamna phawba ade moje yamna icon namo oina na celebrity amagi type ga treat tawnaraga di moina ngang wa ga se matung inaraga chatnaraga di lamdam se loi gani pungsai sai gani ba ngasai gi lamhui huran ba hawba lamhui duna loina lamhui mai thadal lamdo maina khoi lebak se puloi loi dore bus khangabane ba sigi nupi je smai tawi sigi mi je smai tawi je khang no moi smai sum to ga angang me am manghan ko dore ba
ꯃꯣꯏꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯐꯣꯟ ꯑꯇꯥꯡ ꯑꯇꯥꯡꯕ ꯄꯥꯏꯕ ꯒꯥꯔꯤ ꯅꯨꯡꯉꯥꯏꯕ ꯊꯧꯕ ꯃꯤꯑꯣꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯇꯥꯡꯀꯛꯁꯦ ꯑꯍꯨꯝꯅꯤ ꯄꯣꯛꯄ ꯍꯤꯡꯕ ꯁꯤꯕ ꯑꯩ ꯑꯍꯥꯟꯕ ꯀꯅꯥꯒꯤ ꯑꯩ ꯑꯍꯥꯟꯕ ꯄꯣꯛꯂꯛꯄꯗ ꯏꯃꯥ ꯏꯄꯥꯒꯤ ꯃꯤꯄꯥꯟ ꯄꯣꯛꯄ ꯍꯤꯡꯕ ꯁꯤꯡꯕ ꯑꯍꯨꯝꯁꯤꯗ ꯑꯩ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯅꯤ ꯑꯃꯗꯤ ꯑꯩ ꯃꯤꯄꯥꯟ ꯇꯥꯡꯉꯒ ꯍꯤꯡꯗ ꯌꯥꯗꯦ ꯑꯩ ꯑꯍꯥꯟꯕ ꯄꯣꯛꯄ ꯃꯇꯝꯗ ꯏꯃꯥ ꯏꯄꯥꯒꯤ ꯃꯤꯄꯥꯟ ꯇꯥꯡꯉ ꯍꯤꯡꯉꯦ ꯑꯩ ꯆꯥꯎꯔꯛꯑꯦ ꯅꯍꯥ ꯑꯣꯏꯔꯦ ꯑꯩ ꯍꯛꯆꯥꯡ ꯀꯜꯂꯦ ꯅꯍꯥ ꯑꯣꯏꯔꯕ ꯃꯇꯝꯗ ꯑꯩ ꯀꯅꯥꯒꯤꯁꯨ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯍꯤꯡꯕ ꯉꯝꯃꯦ ꯑꯩ ꯏꯃꯥ ꯏꯄꯥ ꯌꯥꯎꯗ꯭ꯔꯁꯨ ꯍꯤꯡꯕ ꯉꯝꯃꯦꯅ ꯃꯨꯛꯑꯦ ꯑꯗꯨꯕꯨ ꯑꯩ ꯍꯌꯦꯡ ꯑꯩꯅ ꯑꯍꯟ ꯑꯣꯏꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯗꯨꯒꯤ ꯃꯤꯄꯥꯟ ꯇꯥꯡꯉꯒ ꯑꯩ ꯑꯃꯨꯛ ꯍꯤꯡꯗꯣꯏꯅꯦ ꯑꯩꯅ ꯑꯍꯟ ꯑꯣꯏꯔꯕ ꯃꯇꯝꯗ ꯍꯌꯦꯡ ꯏꯆꯥꯗꯨꯅ ꯃꯤꯄꯥꯟ ꯇꯥꯡꯉꯒ ꯍꯤꯡꯗꯣꯏꯅꯦꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯍꯨꯝꯁꯦ ꯇꯥꯡꯀꯛ ꯑꯅꯤ ꯑꯃꯗꯤ ꯑꯩꯈꯣই ꯃꯤꯄꯥꯟ ꯇꯥꯡꯉꯒ ꯍꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯣꯏ ꯍꯧꯖꯤꯛ ꯅꯍꯥ ꯑꯣꯏꯔꯤ ꯁꯛ ꯐꯖꯔꯦ ꯑꯩ ꯃꯉꯥꯏꯔꯦ ꯁꯛ ꯐꯖꯔꯦ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯄꯣꯡꯕꯗꯣ ꯅꯣꯏ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯐꯖꯔ ꯂꯩꯒꯗꯧ ꯅꯠꯇꯦ ꯃꯇꯝ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯅꯆꯥ ꯅꯁꯨ ꯍꯥꯏꯕ ꯑꯃ ꯂꯩꯔꯛꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯅꯣꯏꯅ ꯉꯁꯤ ꯇꯧꯔꯨꯔꯤꯕ ꯉꯥꯎꯔꯨꯔꯤꯕ ꯅꯩꯈꯥꯏꯔꯨꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯍꯌꯦꯡ ꯅꯪꯒꯤ ꯂꯥꯏꯐꯇꯨꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨꯒꯤ ꯑꯁꯦꯡꯕ ꯃꯍꯥꯎ ꯑꯃ ꯅꯪꯒꯤ ꯍꯌꯦꯡ ꯑꯍꯟ ꯑꯣꯏꯔꯛꯄꯗ ꯅꯪꯒꯤ ꯌꯥꯇꯥꯐꯝ ꯅꯪꯒꯤ ꯄꯣꯊꯥꯐꯝ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯅꯣꯏꯅ ꯉꯁꯤ ꯉꯥꯎꯔꯤꯗꯨꯅ ꯅꯪꯒꯤ ꯑꯗꯨꯗꯨꯅ ꯍꯌꯦꯡ ꯇꯤꯡꯒꯪ ꯑꯣꯏꯔꯒ ꯂꯝꯕꯤꯗꯨꯗ ꯁꯝꯕꯜ ꯑꯣꯏꯔ ꯅꯣꯏ ꯆꯠꯄ ꯉꯝꯃꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯅꯣꯏ ꯅꯍꯥ ꯑꯣꯏꯔꯤ ꯑꯩ ꯃꯉꯥꯏꯔꯦ ꯑꯩ ꯀꯅꯥꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ ꯅꯣꯏ ꯈꯟꯅꯤ ꯇꯤꯟ ꯌꯣꯠꯊꯔ ꯈꯜꯂꯨ ꯏꯆꯟ ꯏꯆꯦꯁꯤꯡ ꯀꯣ ꯏꯅꯥꯎꯁꯤꯡ ꯅꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ ꯍꯌꯦꯡ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯑꯝꯇ ꯌꯥꯔꯣꯏ ꯅꯣꯏ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯍꯤꯡꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯨꯟꯅ ꯈꯜꯂꯨ ꯅꯣꯏꯅ ꯄꯨꯊꯔꯤꯕ ꯂꯨꯈꯥ ꯀꯣꯝꯗ ꯑꯇꯣꯞꯄꯁꯨ ꯄꯨꯁꯟꯅꯕ ꯍꯣꯠꯅꯒꯅꯨ ꯑꯗꯨꯒ ꯂꯩꯔꯤꯕ ꯏꯆꯟꯁꯤꯡ ꯏꯆꯦꯁꯤꯡ ꯃꯣꯏꯒꯨꯝꯕ ꯂꯨꯈꯥ ꯀꯣꯝꯗ ꯇꯥꯔꯕꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯐꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯍꯥꯏ ꯂꯦꯚꯦꯜꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯍꯤꯡꯕ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯍꯤꯡꯕ ꯑꯣꯏꯅ ꯅꯣꯏ ꯈꯟꯒꯅꯨ ꯄꯨꯟꯁꯤꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯌꯥꯝ ꯁꯥꯡꯉꯤ ꯆꯠꯀꯗꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯒꯅꯨ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯕ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯅꯪꯁꯨ ꯋꯥꯟꯁ ꯅꯪꯒꯤ ꯂꯨꯈꯥ ꯀꯣꯝꯗ ꯄꯨꯊꯔꯕ ꯃꯇꯝꯗ ꯅꯪꯁꯨ ꯅꯁꯥꯒꯤ ꯏꯖꯠ ꯀꯟꯖꯅꯕ ꯁꯣꯝꯗꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏ ꯂꯦꯚꯦꯜ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯤ ꯁꯥꯗꯣꯛꯎꯔꯦ ꯁꯣꯝꯗꯗꯤ ꯄꯩꯁꯥ ꯂꯩꯔꯛꯇ꯭ꯔꯦ ꯄꯩꯁꯥꯗꯤ ꯁꯤꯀꯤꯝ ꯇꯥꯟꯅꯛꯇ꯭ꯔꯦ ꯑꯗꯨꯅ ꯐꯠꯇꯕ ꯇꯧꯔꯛ ꯇꯥꯕꯅꯤ ꯁꯣꯝꯗꯗꯤ ꯑꯩ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯕ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯕꯥꯔꯗ ꯆꯪꯒꯥꯏꯕꯤ ꯅꯩꯈꯥꯏꯕꯤ ꯌꯨ ꯊꯛꯒꯥꯏꯕꯤ ꯇꯧꯒꯥꯏꯔꯨꯔꯦ ꯑꯗꯨꯒꯤ ꯂꯤꯕꯤꯡ ꯁ꯭ꯇꯥꯏꯜꯗꯣ ꯂꯤꯕꯤꯡ ꯁ꯭ꯇꯦꯟꯗꯔꯠꯇꯣ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯗꯨꯝ ꯉꯥꯎꯁꯟꯅꯔꯛ ꯇꯥꯕꯅꯤ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯧꯔꯛ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯅꯣꯏ ꯀꯨꯝꯊꯒꯅꯨ ꯅꯣꯏ ꯐꯖꯅ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯒꯦꯔꯥ ꯂꯥꯏꯔꯤꯛ ꯇꯝꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯐꯖꯅ ꯇꯧ ꯅꯍꯥꯁꯤꯡ ꯀꯣ ꯑꯗꯒꯤ ꯏꯆꯟ ꯏꯆꯦꯁꯤꯡ ꯁꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤꯠꯇ ꯑꯔꯪ ꯑꯔꯥꯛ ꯎꯍꯟꯕ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯕ ꯉꯥꯏꯍꯥꯛ ꯀꯣꯏꯕꯒꯤ ꯄꯣꯠꯁꯤꯡꯗ ꯃꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯇꯧꯒꯅꯨ ꯃꯣꯏꯁꯦ ꯑꯥꯏꯀꯣꯟ ꯅꯠꯇꯦ ꯃꯣꯏꯁꯦ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯅꯠꯇꯦ ꯃꯣꯏ ꯍꯩꯁꯤꯡꯕ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯨ ꯅꯠꯇꯦ ꯀꯔꯤꯝ ꯅꯠꯇꯦ ꯃꯣꯏꯅ ꯉꯥꯎꯕꯗꯣ ꯑꯐꯕ ꯁꯥꯔꯒ ꯃꯤꯃꯥꯡꯗ ꯎꯠꯂꯒ ꯅꯣꯏ ꯃꯌꯥꯝ ꯄꯨꯁꯜꯂꯒ ꯅꯣꯏꯕꯨꯁꯨ ꯃꯥꯡꯍꯟꯒꯗꯣꯏꯅꯤ ꯁꯤ ꯈꯪꯅ ꯆꯠꯂꯨ ꯏꯆꯟꯁꯤꯡ ꯀꯣ ꯑꯩ ꯍꯥꯏꯔꯝꯒꯦ ꯁꯤꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯤꯖꯔꯛꯏ ꯋꯥꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯀꯣ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯑꯁꯦꯡꯕ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯑꯃꯛꯄ ꯂꯝꯕꯤꯗ ꯆꯠꯀꯅꯨ ꯑꯩ ꯌꯥꯝ ꯑꯍꯟꯁꯨ ꯅꯠꯇꯦ ꯑꯩ ꯑꯉꯥꯡꯅꯤ ꯇꯧꯕꯇꯕꯨ ꯑꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯀꯨꯏꯅ ꯂꯩꯖꯔꯦ ꯑꯩ ꯆꯍꯤ 10ꯒꯤ ꯃꯊꯛꯇ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯩꯕꯥꯛꯀꯤꯅꯦꯅ ꯆꯠꯆꯔꯛꯏ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤ ꯃꯩꯇꯩ ꯀꯟꯅꯕꯅꯦꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯈꯪꯕꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯤꯁꯦ ꯁꯤꯗꯪ ꯍꯥꯏꯒꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯄꯩꯁꯥꯗ ꯀꯩꯗ ꯆꯠꯂꯦꯅ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯒꯤ ꯅꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟꯗꯣ ꯑꯩ ꯈꯨꯠ ꯊꯤꯡꯖꯅꯤꯡꯗꯦ ꯅꯣꯏ ꯊꯤꯡꯖꯅꯤꯡꯗꯦ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯩꯈꯣꯏꯅ ꯊꯤꯡꯕꯁꯨ ꯉꯝꯃꯣꯏ ꯑꯣꯜꯗꯦꯁ ꯐꯣꯔꯝ ꯑꯣꯐ ꯕꯤꯖꯤꯅꯦꯁ ꯍꯥꯏꯁꯦ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯅꯤ ꯍꯥꯏꯅꯤꯀꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯕ ꯕꯤꯖꯤꯅꯦꯁꯁꯦ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯅꯤ ꯍꯥꯏꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ